ꯃꯁꯤꯒꯤ ꯃꯈꯥꯗ ꯕꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯄꯥꯔꯠꯅꯔ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯔꯠꯅꯔ ꯑꯃꯗ ꯐꯣꯟ ꯇꯧꯔꯦ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯦꯗ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯦꯗ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕꯗꯨꯕꯨ ꯔꯦꯗ ꯇꯧꯕ ꯍꯥꯏꯅ ꯈꯪꯅꯩ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯠꯅꯔ ꯃꯔꯤ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯄꯨꯇꯦꯁꯟ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯖꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗ ꯄꯥꯔꯠꯅꯔ ꯑꯃꯅ ꯍꯥꯏꯔꯦ ꯏꯖꯠ ꯃꯥꯡꯗꯣꯔꯤꯕꯁꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯥꯡꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯔꯦꯗ ꯇꯧꯕ ꯂꯥꯛꯇꯣꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯑꯣꯗꯤꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯑꯗꯨꯒ ꯑꯣꯗꯤꯇꯔ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯗꯁꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯗꯤꯇꯔ ꯑꯗꯨꯗ ꯃꯗꯨꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯁꯤꯡꯅ ꯁꯤꯟꯅꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯏꯟꯚꯦꯁꯇꯔ ꯑꯃꯅ ꯀꯔꯣꯔ 500ꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯔꯨꯞꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯄꯦꯁꯤꯕ ꯏꯟꯀꯝ ꯑꯃꯁꯨ ꯂꯩꯇꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯦꯁꯤꯕ ꯏꯟꯀꯝ ꯑꯁꯤ ꯀꯔꯣꯝꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯆꯒꯦ ꯃꯗꯨꯗꯤ 1x ꯕꯦꯠꯇꯒꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯃꯈꯣꯏꯒꯤ 1x ꯒꯦꯝꯁꯤꯡ ꯑꯃꯁꯨꯡ ꯀꯁꯤꯅꯣ ꯁꯦꯛꯁꯟꯗ ꯌꯥꯎꯔꯤꯕ ꯆꯥꯎꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯠ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯔꯤꯕꯁꯤꯅ ꯀ꯭ꯔꯥꯁ ꯒꯦꯝꯁꯤꯡꯅꯤ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯄꯦꯁꯤꯕ ꯏꯟꯀꯝ ꯇꯥꯟꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯀꯥꯟꯅꯔꯤ ꯒꯦꯝ ꯑꯁꯤꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄ꯭ꯂꯦꯟ ꯑꯁꯤ ꯀ꯭ꯔꯥꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯂꯦꯖꯦꯟꯗꯔꯤ ꯑꯣꯏꯔꯕ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯁꯤ ꯌꯦꯡꯉꯨ ꯑꯩ ꯍꯧꯖꯤꯛ ꯂꯨꯄꯥ 13,000 ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯣꯝꯁꯨ ꯃꯁꯤ ꯄꯥꯝꯕꯤꯕ꯭ꯔꯥ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯤꯟ ꯀꯃꯦꯟꯠꯗ ꯌꯥꯎꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯂꯨꯄꯥ 1,50,000ꯒꯤ ꯀꯦꯁ ꯕꯣꯅꯁꯁꯨ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠꯇ 150 ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁꯨ ꯐꯪꯕꯤꯒꯅꯤ ꯁꯤꯟꯅꯕꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯏ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯕꯥꯔꯊꯗꯦ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯕꯥꯔꯊꯗꯦ ꯒꯤꯐꯠ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯏꯀꯜ ꯄꯤꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯦ ꯍꯟꯗꯛꯇꯤ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯐꯔꯦ ꯍꯟꯗꯛꯇꯤꯅꯦ ꯅꯪꯒꯤꯗꯃꯛꯇ ꯅꯪꯅ ꯍꯦꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯌꯨꯝꯗ ꯁꯥꯏꯀꯜ ꯐꯖꯕ ꯑꯃ ꯈꯤꯟꯗꯨꯅ ꯊꯝꯃꯝꯃꯗꯕꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ ꯕꯥꯕꯥꯏ ꯇꯧꯔꯝꯃꯒ ꯆꯠꯈꯤ ꯇꯟꯖꯥꯗꯨꯗ ꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯏ ꯃꯗꯨꯅ ꯃꯤꯔꯥꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯒ ꯕꯥꯕꯥꯏ ꯇꯧꯕ ꯂꯣꯏꯔꯕꯣ ꯃꯗꯨꯅ ꯃꯤꯔꯥꯅ ꯍꯣꯏ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯂꯧꯕ ꯄꯥꯝꯃꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯣꯔꯦꯟ ꯑꯉꯥꯡ ꯑꯁꯦ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯈꯠꯄꯤꯔꯒ ꯇ꯭ꯌꯨꯁꯟꯗ ꯊꯤꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯨ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯣꯏ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯂꯧꯔꯒ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯥꯗ ꯍꯥꯏꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯔꯥꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯀꯦꯛ ꯑꯃꯁꯨ ꯀꯛꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯤ ꯀꯦꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯤꯔꯥꯁꯨ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯔꯥ ꯍꯥꯏꯕꯗꯤ ꯃꯃꯥꯗꯨꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯏ ꯍꯟꯗꯛꯁꯨ ꯑꯩꯒꯤ ꯕꯥꯔꯊꯗꯦꯗ ꯁꯥꯏꯀꯜ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯈꯣꯏ ꯅꯃꯥꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯄꯤꯕ꯭ꯔꯅꯦ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯂꯣꯏꯅ ꯄꯤ ꯇꯨ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯦ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯁꯨ ꯄꯤꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯔꯥꯎꯅ ꯇꯝꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯔꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯇꯟꯖꯥꯗꯨꯗ ꯌꯨꯝꯗꯨꯗ ꯄꯥꯔꯠꯅꯔ ꯃꯔꯤ ꯑꯗꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯔꯥꯁꯨ ꯍꯥꯏꯔꯞꯇꯤ ꯀꯤꯔꯞ ꯇꯧꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯕꯣꯁꯁꯤꯡꯅꯤꯅ ꯆꯪꯍꯜꯂꯛꯄ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯃꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯥꯟꯅ ꯀꯦꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤ ꯊꯧꯔꯝꯒ ꯂꯩꯒꯅꯤꯍꯦ ꯃꯗꯨꯗ ꯃꯤꯔꯥꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯂꯩ ꯍꯣꯔꯦꯟ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯀꯦꯛ ꯀꯛꯇꯣꯔꯤꯕꯅꯤ ꯃꯗꯨꯗ ꯕꯣꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯁꯤꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯎꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄꯅꯤ
nang coffee loan bada yam hai haiduna tai maram maduna aikoisu coffee amta thakjagedana coffee amta lolo haiduna hare maduna mirasu hoi amta lolo khaduna mahaksu sakhum da changi tanjau duda mafam aduda CEO aduna makoi yum adubu thong loin lonsinki karigumba thogdog amba thoktor habasi aikoina khangma ngame mada makoi boss aduda coffee du puthoktuna piba matamda mira nang aigi damata karigumba ma tawgera haiduna hare madura mira na hare boss karigumba aina ngamba oitaragadi somna ibu mamangna thazakhiba adugumna haujisu adum thajabiyo ai thabagado mai pauna batawge karigumba aina ngamba oitaragadi haiduna hare wahai du taba matamda boss aduna hare mira nang aigi damata siba ngamgadra boss adugi wafam adu taba matamda mira khabukchai kaino boss na tapirisibo haiduna hare tanjadura maningdagi CEO aduna miragi makokta yotumamna thomtatkhi matawudura mirasu ngauduna karino sar kaigidamakta haiduna hange madura makhoigi bossing aduna hare nangna aikhoibu dasata halaga nangna mafam asida nasanapigi birthday celebrate tawliga na muktana lerine aduga aikhoi si jail jangkhrazu yare nangdi nongairaga loire haiduna khalibani aikhoina haiba yadaba natra nang haiduna hare madura mirasu lekthaduna tagi tawe madura CEO aduna amkasu yotumna thumtali madigi doctor aduna CEO adu chairaduna hare kairo nang toidubo amta ngaiko mahagase kainom haningo mali madigi di mahana miragi manakta changsiladuna hare mira nang lawriba decision amasung nang lawriba khongthang aduna nang amasung nangi nacha leina sungumada sama tarakpa yagani haibagi chance leiri haibasi khangna karigidamakta nangna aikhoi mayakra thabak tawribadi madigi doctor aduna miragi masam par singkhale mira su kapla duna hare sir aigi chana pi malai aigi chana pi damakta aibu kamta kanbiyu madura doctor aduna madig wafam ado nang hanana khanba yadabra haujiti sirone haduna samadu paiduna supai paiduna leba makhara namseli tanjadura miragi phone da machana pina phone tawre mama lakhiroidro ai thengine imanabigi yumda leirene haduna hare wahai du taruba matamda miraso asengwado haibu yadrabanina mahasu chaina du khanaduna ibema mama lagnani mama lakpangainamu ai tholakatore haduna mahana machana pidabu hajinke mirabu makoina makhudang adu paiduna soro singkhalai amasung chakhumlamda puduna lai madigi mahakki mayumda leiriba makoi company gi evidence sing adu haibidi file sing adu loina puthoraktuna miragi manakta thamke madigi mirana aigi chanapina aibu ngaiduna leiri haiduna wana sortana tana hare tabudabu mirana ngangjariba sing adu makoi amra takhide malaga duda petrol gi gallon kya marum su pusalai madigi makoi so mafam aduda evidence sing adu loina thamamduna tholai amasung madigi makoi gi partner amana gas adu thadoke makoi su mafam adure tholai amasung partner amana thongnawdagi makhe khaladun langsinke makhe khaladun langsinke badagi yum madu mai chai amasung gas adu pokhailaktuna mafam aduda mirasu maki mathwai mangkiba amasung evidence adu su mangkiba habdo oike numit adudagi miragi macha ase kanamta lejedraba masa amagumna changjafam leitraduna kochachatuna leike mirasu changmun kibadagi mahaki thawaina makoi maribu tattana tamnaba hore makoi maribu hanaba honare tawbudabu makoi marina movie sigi hokula thenakhiba tantric adugo tanaraduna makoi ahumgi e sibu lawduna puja ama tawki puja ase tawba taragadi maki thawai si nung manung asira changadabani aduga nakoina karigumba nung asida e hap taragadi nakoi ningjaba khudimak loina thungani miragi thawaina nakoina taw haiba khudimak loina tawgani haiduna hare asum tawduna makhochu puja tawkhibani adubu puja adu fail oikhe madigi miragi thawaiduna aparna hare madugi tantric aduna aigi thawai sibu nung asangba duda phajinduna thamkhibani adubu ngasidi nang aigi thawai sibu thado khale maram aduna ngasidi ai nangi mating pangi haiduna aparna da thawai aduna harakhi somlakanadi CEO adusu mahaki manawnu padu sibagi mathwai nuaitana leringi tanjaduda mahaki partner ahum adu salai partner ahum aduna hare nahaki nanawnu pa siraga aikhoida pawamta piraktriba karigeno nahaki nanawnu pa sidi aikhoi nanawnu pa natabra akoi karimta tananda vidya nangna nangi nanawnu pa sibu poloi thoyipse kamai toribano madigi CEO aduna hare ai nanawnu pa se ai dina chawthok chafam oiribani aduga kasu leitaba nupi macham hadok taragadi aine mi myam kawraga kari daw haribano akoi se nangi business partner khaktanate nangi maru ngaktane aduga nangi lanpham khudimakta akoi chu loina yauduribani nangi yena basu akoi gi yena bani aduga nupi macha ado ngasi numitta dungai matam asida aina soidana loshalani madigi CEO aduna hare madugi da mata thoidonu wabiranu aina aigi mi thakrabani ngasi gi numita madugi nupi macha ado loshaladabani madigi tan chandaruba haigadra numidagi matam adu aparna sulai khoramduna lai hare aina tawdriba thaba se chumibra lalibra haibasidi khangde adubo mirada makhoi mayano wotpikhi maram aduna ai mahakki mating pangba pami
ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯗꯣꯝꯗ ꯂꯩꯔꯤꯕꯅꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯗꯦ ꯇꯟꯖꯥꯗꯨꯗ ꯁꯤꯏꯑꯣ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯤꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯔꯝꯗꯤ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯐꯨꯝꯈꯤꯕꯅꯤꯅ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯄꯔꯅꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯕ ꯄꯥꯝꯈꯤꯕꯒꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯏꯑꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯣꯟꯊꯈꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯈꯨꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯣꯡꯄꯥꯛ ꯃꯈꯥꯗꯒꯤ ꯃꯤꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯚꯨꯠ ꯑꯣꯜꯂꯗꯨꯅ ꯄꯥꯏꯊꯣꯔꯛꯏ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯆꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯤꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯁꯨꯝ ꯇꯝꯅꯕ ꯍꯧꯔꯦ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯄꯔꯅꯥꯕꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯏꯑꯣ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯦ ꯁꯤꯏꯑꯣ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯅꯪ ꯀꯥꯏ ꯂꯩ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯐꯨꯝꯐꯝ ꯁꯤꯃꯤꯇꯔꯤꯗꯨꯗ ꯂꯩ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯑꯄꯔꯅꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯣ ꯀꯛꯊꯠꯂꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯍꯩ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ ꯌꯥꯔꯒꯗꯤꯅꯦ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯅꯪꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯨꯠ 6 ꯋꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯐꯤꯁꯇ ꯆꯠꯂꯨꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯥꯝꯕꯤꯗꯨ ꯐꯨꯠ 6 ꯋꯥꯡꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯏꯑꯣ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯑꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯉꯣꯟꯗꯅꯦ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯊꯋꯥꯏ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯁꯤꯏꯑꯣ ꯑꯗꯨꯅ ꯍꯥꯏꯔꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯄꯔꯅꯥꯕꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯊꯣꯛꯎꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯄꯔꯅꯥꯒꯤ ꯁꯛꯇꯤꯅ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯑꯄꯔꯅꯥꯁꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯚꯣꯠ ꯑꯣꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯁꯤꯏꯑꯣ ꯑꯗꯨꯗ ꯍꯥꯏꯔꯦ ꯅꯪꯅ ꯂꯣꯟꯅꯤꯡꯕ ꯃꯐꯝꯗ ꯂꯣꯜꯆꯣ ꯂꯥꯏꯁꯪꯗ ꯂꯣꯠꯀꯦꯁꯨ ꯂꯣꯜꯆꯣ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯊꯤꯒꯅꯤ ꯑꯃꯁꯨꯡ ꯍꯥꯠꯀꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯖꯒꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯅꯪꯅ ꯑꯐꯥꯎ ꯁꯥꯔꯤꯕꯅꯤꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯕ ꯃꯤꯔꯥ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯄꯔꯅꯥꯅ ꯚꯨꯠ ꯑꯣꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯏꯑꯣ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯤꯏꯑꯣ ꯑꯗꯨꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯀꯩꯒꯤꯗꯃꯛꯇ ꯑꯩ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯤꯔꯥꯅ ꯅꯪꯕꯨ ꯑꯩꯅ ꯅꯣꯔꯣꯛꯇ ꯊꯥꯗꯣꯔꯕꯅꯤ ꯅꯣꯔꯣꯛꯇ ꯆꯠꯂꯒ ꯍꯪꯉꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯃꯁꯦꯟ ꯃꯕꯥꯏꯗꯨꯗ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯂꯩ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯇꯨꯝꯕ ꯃꯇꯝꯗꯅꯦ ꯌꯥꯝꯅ ꯅꯥꯈꯣꯛꯏꯅꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯠꯄ ꯄꯥꯝꯂꯤꯁꯦ ꯌꯥꯔꯦ ꯐꯣꯟ ꯊꯝꯃꯨ ꯌꯥꯔꯦ ꯃꯤ ꯍꯥꯠꯄꯕꯨ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯕꯨ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯥꯇꯩ ꯆꯥꯗꯕ ꯃꯔꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯃꯃꯨꯛ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯃꯤ ꯑꯃ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯍꯦꯛ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯥꯠꯄ ꯄꯥꯝꯃꯤ ꯂꯨꯄꯥ 5,00,000 ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯔꯦꯅꯦ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯥꯔꯛꯑꯣ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗ ꯍꯧꯖꯤꯛ 5,00,000 ꯍꯥꯟꯅ ꯊꯥꯔꯛꯂꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ 5,00,000 ꯑꯃꯒ ꯊꯥꯔꯛꯀꯦ ꯄꯨꯟꯅ 10,00,000 ꯄꯤꯒꯦ ꯃꯗꯨꯒꯤ ꯃꯤꯗꯣ ꯑꯝꯇ ꯍꯥꯟꯅ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯐꯣꯇꯣ ꯑꯗꯨ ꯊꯥꯔꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯕꯥꯏ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯕꯥꯏ ꯑꯁꯤ ꯂꯝꯆꯠꯂꯨꯗꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯂꯣꯏꯔꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗ ꯃꯕꯥꯏ ꯑꯗꯨꯁꯨ ꯏꯀꯥꯏ ꯈꯪꯗꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯨꯕꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤꯅꯦ ꯑꯩ ꯃꯇꯨꯡꯗꯗꯤ ꯁꯛ ꯑꯝꯇ ꯐꯖꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯅꯥꯊ ꯑꯁ꯭ꯔꯝꯗ ꯂꯩꯕ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯅꯥꯊ ꯑꯁ꯭ꯔꯝ ꯑꯗꯨꯗ ꯆꯥꯛ ꯌꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯌꯨ ꯑꯗꯨ ꯁꯥꯡꯅ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯥꯊ ꯑꯁ꯭ꯔꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯏꯔꯣꯏꯗꯕ ꯖꯒꯥꯗ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯕꯨ ꯕꯦꯗ ꯇꯆ ꯒꯨꯗ ꯇꯆꯀꯤ ꯃꯔꯝꯗ ꯇꯝꯕꯤ ꯅꯪꯅ ꯄꯥꯏꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯄꯔꯅꯥꯁꯨ ꯃꯤꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯗꯨꯅ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯅꯥꯊ ꯑꯁ꯭ꯔꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯔꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯆꯥꯅꯨꯄꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯈꯪ ꯇꯥꯔꯒꯗꯤ ꯉꯁꯤꯗꯒꯤꯗꯤ ꯕꯦꯗ ꯇꯆ ꯉꯥꯛꯇꯅꯤ ꯇꯧꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯤꯔꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯏ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏ ꯇꯥꯕ ꯂꯥꯛꯏ ꯃꯃꯥꯏ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯑꯗꯨ ꯑꯦꯁꯤꯗ ꯑꯣꯟꯈꯤꯗꯨꯅ
ꯃꯃꯥꯏꯁꯨ ꯄꯨꯡꯇꯠ ꯇꯠꯂꯤ ꯃꯈꯨꯠꯁꯨ ꯄꯨꯡꯇꯠ ꯇꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝꯅ ꯆꯥꯛ ꯌꯦꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯊꯦꯡꯅ ꯆꯪꯉꯤ ꯊꯦꯡꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯆꯥꯛ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯐꯪꯈꯤꯗꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯆꯥꯛ ꯑꯗꯨ ꯈꯤꯇꯪꯒ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯥꯛꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯃꯃꯥ ꯑꯃꯁꯨꯡ ꯃꯤꯔꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯕꯁꯤꯡꯗ ꯆꯥꯛ ꯄꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯆꯥ ꯑꯊꯛ ꯌꯦꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯄꯔꯅꯥ ꯑꯃꯁꯨꯡ ꯃꯤꯔꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯃꯊꯪꯒꯤ ꯄꯦꯁꯦꯟ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯪꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯔꯥ ꯑꯗꯨ ꯚꯨꯠ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯃꯁꯨꯡ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯑꯄꯔꯅꯥꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯄꯔꯅꯥ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯃꯗꯨꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯑꯩ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯦ ꯈꯪꯉꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯪ ꯃꯤꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯅꯪꯅ ꯑꯩ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏ ꯃꯗꯨꯗꯤ ꯂꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯊꯤꯈꯤꯗꯦꯅꯦ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯤꯃꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯤꯔꯒꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯊꯤꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯉꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯌꯥꯝꯅ ꯐꯕ ꯖꯒꯥ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯅꯤꯖꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯗ ꯅꯈꯣꯡ ꯀꯣꯟꯒꯦ ꯀꯞꯆꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯇꯥꯕꯤꯈꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯥꯁꯇ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯑꯐꯕ ꯁꯥꯔꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯃꯤꯔꯥꯁꯨ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯦꯟ ꯃꯚꯥꯏ ꯑꯅꯤꯗꯨ ꯂꯥꯛꯏ ꯃꯁꯦꯟ ꯃꯚꯥꯏ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯄꯔꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯦꯁꯦꯟ ꯑꯃ ꯑꯦꯇꯦꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯄꯦꯁꯦꯟ ꯑꯗꯨ ꯑꯦꯇꯦꯟ ꯇꯧꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯣꯛꯇꯔ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯪꯉꯛꯀꯦ ꯇꯧꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯁꯒꯣꯜ ꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃꯒꯤ ꯇꯥ ꯍꯥꯏꯕꯗꯤ ꯄꯤꯛꯆꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯥ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯈꯤ ꯃꯗꯨꯇꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯃꯦꯊꯠꯇꯨꯅ ꯍꯥꯠꯂꯤ ꯃꯗꯨꯒꯤꯗꯤ ꯃꯁꯦꯟ ꯃꯚꯥꯏ ꯑꯅꯤꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯗꯣꯛꯇꯔ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯁꯥ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯗꯣꯛꯇꯔ ꯑꯗꯨ ꯁꯤꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯃꯀꯣꯛ ꯑꯗꯨ ꯂꯥꯛꯏ ꯕꯣꯁ ꯃꯀꯣꯛ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯁꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇ ꯄꯥꯔꯠꯅꯔ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯃ ꯁꯦꯃꯤꯇ꯭ꯔꯤꯗ ꯃꯉꯛ ꯅꯝꯁꯤꯜꯂꯝꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯤꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯄꯥꯔꯠꯅꯔ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯑꯅꯤ ꯑꯃꯗꯤ ꯍꯤꯡꯂꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨ ꯁꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯁꯦꯟ ꯃꯚꯥꯏ ꯑꯅꯤ ꯑꯗꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯊꯪ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯃꯑꯣꯡꯗ इन्वेस्टिगेशन तौरो अदुगा अखोई थोकपा इन्वेस्टिगेशन तौरोगे हादुना पुलिस अदुबु थादोखी मदुरगी रिसिन अमदना अखोइना अपर्णासु अनाथ आश्रम अदुर लाई अनाथ आश्रमगी मीसिंग अदुदा अंगांग असि अई योक्चरगे हादुना हरे वाइदुता मतमदा अनाथ आश्रमगी मीसिंग अदुना अंगांग योक्पसे यामना लाइव थबक्ति नते अदुबु मसिदा फॉर्मेलिटी क्यामरम चंगी चे चांग क्यामरम चंगी मरम अदुना अखोइगी मथक थोंगबो अथॉरिटी सिंगदा अमता हंखिगे हादुना हरे मदुदा अपर्णासु फरे अदु तरगदी ngasi numit simtangdi angang asiga aiga amta loinajage mafam asidagi mahapu koiba pubiroge aduga amuk thilake haiduna hare maduda anar asramgi mising adusu fare puro haiduna hare tasena haibu matamda anar asramgi misingdi angang si pugadi wai sange haibagi mongni mi malaga angang pudu sake habsu pangyai da yabai mong amsu uli masi mukti tawhaningdi
ꯃꯗꯨꯗꯒꯤꯗꯤ ꯑꯄꯔꯅꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯕ ꯄꯨꯔꯤ ꯃꯗꯨꯗꯒꯤ ꯑꯦꯃ꯭ꯌꯨꯁꯃꯦꯟꯠ ꯄꯥꯔꯛꯇꯁꯨ ꯄꯨꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯞꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯊꯦꯡꯅꯈꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯄꯔꯅꯥꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯑꯄꯔꯅꯥꯒꯤ ꯊꯃꯣꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩ ꯑꯁꯤ ꯗꯥꯎ ꯌꯥꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡꯗꯤ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛꯇ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯔꯅꯥꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯗꯥꯎ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯆꯝꯖꯔꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯀꯅꯥꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯨ ꯗꯥꯎ ꯌꯥꯗꯕꯤꯅꯦꯅ ꯅꯪꯗꯤ ꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯅꯨꯄꯤꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯔꯝꯃꯤ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯒ ꯑꯄꯔꯅꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯑꯄꯔꯅꯥ ꯂꯥꯛꯄꯁꯤ ꯀꯅꯥꯝꯇꯅ ꯎꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯄꯔꯅꯥꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯤꯡꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯃꯗ ꯃꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯗꯨꯅ ꯃꯁꯛ ꯃꯇꯧ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯎꯗꯦ ꯀꯥꯏꯅ ꯚꯨꯠ ꯇꯧꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯂꯥꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯌꯨꯝ ꯑꯅꯧꯕꯗ ꯄꯨꯕꯤꯗꯣꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯍꯣꯏ ꯄꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯦꯅꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯥꯟꯅꯄꯣꯠꯀ ꯂꯩꯕꯤꯒꯗ꯭ꯔꯥ ꯂꯩꯕꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯦꯅꯦ ꯆꯣꯀ꯭ꯂꯦꯠꯇꯤ ꯄꯤꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯔꯅꯥꯅ ꯍꯥꯏꯔꯦ ꯀꯩꯗꯧꯕꯒꯤ ꯄꯤꯖꯔꯣꯏꯗꯣꯏꯅꯣ ꯃꯌꯥꯝ ꯂꯩꯗꯨꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯃꯗ ꯑꯄꯔꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯁꯨꯛ ꯌꯥꯝꯅ ꯍꯪꯉꯤꯁꯤꯕꯣ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗꯁꯨ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯁꯨꯃꯥꯏꯅ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯪꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯐꯔꯦ ꯍꯌꯦꯡꯁꯨ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯅꯕꯀꯤ ꯃꯃꯥꯅ ꯄ꯭ꯔꯅꯕꯇ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯅꯤ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯅꯕꯁꯨ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯉꯔꯥꯡ ꯑꯄꯔꯅꯥꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯅ ꯄꯥꯝꯃꯗꯤ ꯅꯪ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯗꯨꯅ ꯌꯦꯡꯉꯨ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯄꯔꯅꯥꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯏ ꯑꯄꯔꯅꯥꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯑꯄꯔꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯀꯔꯤ ꯃꯇꯥꯡꯗꯨꯅꯣ ꯏꯃꯥ ꯃꯗꯨꯗ ꯑꯄꯔꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯑꯇꯩ ꯋꯥ ꯅꯠꯇꯦꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤꯅꯦ ꯑꯄꯔꯅꯥꯁꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯑꯝꯇ ꯂꯩꯈꯤꯗꯦ ꯅꯪꯕꯨ ꯉꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯅꯪ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯅꯕꯁꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯅꯈꯣꯏ ꯏꯃꯥꯅ ꯑꯝꯇ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯑꯄꯔꯅꯥꯒꯤ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯅꯕꯀꯤ ꯃꯃꯥꯗꯨꯗ ꯄꯤꯍꯜꯂꯤ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯒꯤ ꯃꯃꯥꯗꯨꯅꯁꯨ ꯄ꯭ꯔꯅꯕꯀꯤ ꯃꯃꯥꯗꯨꯗ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯊꯪꯒꯤ ꯊꯥ ꯑꯗꯨꯗ ꯊꯣꯛꯂꯛꯂꯅꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯄꯣꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤ ꯑꯗꯨꯅ ꯑꯄꯔꯅꯥꯕꯨ ꯃꯐꯝ ꯑꯃꯗ ꯀꯧꯏ ꯑꯄꯔꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯄꯔꯅꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯕꯥꯏ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯅꯤ ꯅꯨꯄꯥꯗꯨꯅ ꯀꯌꯥ ꯂꯧꯗꯨꯅꯣ ꯅꯨꯄꯤꯗꯨꯅ ꯀꯌꯥ ꯂꯧꯗꯣꯔꯤꯕꯅꯣ ꯃꯗꯨꯗ ꯑꯄꯔꯅꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯩꯅꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯨꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯁꯤ ꯀꯣꯟꯇ꯭ꯔꯦꯛ ꯄꯦꯄꯔꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯤ ꯑꯃ ꯍꯥꯠꯄ ꯃꯇꯝꯗ ꯃꯤ ꯑꯗꯨ ꯃꯗꯨꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ 60% ꯅꯪꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ 40% ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯦ ꯅꯪꯗꯤ ꯁꯨꯞꯅꯗꯒꯤ ꯃꯤ ꯑꯗꯨ ꯁꯤꯔꯣ ꯈꯛꯇꯪ ꯍꯥꯏꯒꯗꯕ ꯈꯛꯇꯅꯤ ꯀꯩꯁꯨ ꯂꯨꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯚꯣꯔꯥ ꯑꯣꯞꯁꯤꯜꯂꯗꯨꯅ ꯐꯥꯔꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯠꯅꯔ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯨꯊꯔꯛꯏ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯤ ꯍꯥꯠꯄꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯂꯧꯗꯨꯅ ꯏꯆꯝ ꯆꯝꯕ ꯒꯨꯟꯗꯥ ꯁꯥꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯂꯤꯕꯗꯣ ꯑꯗꯨꯒ MDꯗꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯨꯒ ꯃꯗꯨꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯥꯠꯂꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯁ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯨꯄꯔꯅꯦꯆꯔꯦꯜ ꯄꯋꯥꯔ ꯌꯥꯎꯏ ꯃꯗꯨꯒꯤꯗꯤ ꯄꯥꯔꯠꯅꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯄ ꯉꯝ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯒ ꯃꯤ ꯍꯥꯠꯂꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯄꯪꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ
ꯂꯣꯏꯅ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨꯗꯒꯤꯗꯤ ꯃꯕꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯗꯣꯛꯇꯔ ꯑꯗꯣ ꯑꯄꯔꯅꯥꯅ ꯍꯥꯠꯄꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯑꯄꯔꯅꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯍꯪꯉꯤ ꯅꯈꯣꯏꯅ ꯈꯪꯗꯇꯣꯏꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤꯅꯦ ꯁꯨꯄꯔ ꯋꯨꯃꯦꯟꯅꯤ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯇꯧꯕꯅꯤ ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯁꯣꯛꯄ ꯐꯥꯎꯕ ꯉꯝꯃꯣꯏ ꯃꯗꯨꯒꯤꯗꯤ ꯕꯣꯁ ꯃꯀꯣ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯐꯥꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯃꯗꯨ ꯒꯨꯗꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯏꯗꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯕꯥꯅꯤꯗꯤ ꯍꯦꯟꯅ ꯀꯅꯥꯝꯇ ꯎꯗꯦ ꯅꯕꯥꯅꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗꯤ ꯑꯄꯔꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯔꯥꯒꯤ ꯊꯋꯥꯏꯅ ꯑꯄꯔꯅꯥꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯣꯁ ꯃꯀꯣ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯆꯦ ꯑꯗꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯠꯅꯔ ꯑꯃꯗꯨ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟꯗ ꯃꯦꯁꯦꯖ ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯉꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯗꯨꯅ ꯊꯣꯛꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯇꯒꯤ ꯈꯔ ꯂꯝꯆꯠ ꯈꯔ ꯀꯥꯕ ꯅꯨꯄꯥꯅꯤ ꯃꯗꯨꯒꯤꯗꯤ ꯃꯁꯤ ꯃꯕꯥꯏ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯐꯥꯔꯣꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯏꯟ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕꯗꯒꯤ ꯍꯦꯟꯇꯣꯛꯗꯨꯅ ꯅꯨꯄꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯒꯨꯟꯗꯥ ꯐꯥꯎꯕ ꯅꯦꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯍꯥꯏꯕꯗꯤ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯄꯔꯅꯥ ꯑꯃꯁꯨꯡ ꯄ꯭ꯔꯅꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯏ ꯃꯐꯝ ꯑꯗꯨꯗ ꯑꯄꯔꯅꯥ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨꯅꯗꯤ ꯎꯏ ꯇꯧꯕꯇꯕꯨ ꯄꯥꯔꯠꯅꯔ ꯑꯗꯨꯅꯗꯤ ꯎꯗꯦ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨꯗꯤ ꯑꯄꯔꯅꯥ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯄꯔꯅꯥ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯅꯕꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯄꯔꯅꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯏꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯅꯕꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯔꯤꯕꯗꯤ ꯑꯩꯒꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯔꯅꯥꯁꯨ ꯁꯥꯎꯔꯞꯅ ꯑꯩꯒꯤ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯄꯤꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯄꯔꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯅꯕꯁꯨ ꯍꯥꯏꯐꯦꯠ ꯈꯕꯨꯛꯇꯤ ꯆꯥꯛꯈꯤ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯄꯔꯅꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯑꯄꯔꯅꯥꯕꯨ ꯎꯕꯗꯤ ꯐꯪꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯕꯥꯏ ꯑꯗꯨꯅ ꯑꯄꯔꯅꯥꯕꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯗꯤ ꯑꯄꯔꯅꯥꯒꯤ ꯃꯁꯛ ꯑꯗꯨ ꯚꯨꯠ ꯑꯣꯟꯊꯣꯔꯛꯏ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨꯗꯤ ꯈꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯤꯀꯟ ꯑꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯆꯤꯀꯟ ꯑꯗꯨꯗꯒꯤ ꯏ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯤꯈꯤ ꯆꯥꯒꯅꯨ ꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯊꯤꯡꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯈꯤ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯉꯥꯡꯗ ꯀꯤꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯄꯔꯅꯥ ꯍꯥꯏꯕꯗꯤ ꯃꯤꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯤꯡꯖꯦꯜꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯔꯞ ꯂꯥꯎ ꯃꯦꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯣꯁ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯗꯨꯗꯤ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤ ꯑꯗꯨꯅ ꯕꯣꯁ ꯃꯀꯣꯛ ꯑꯗꯨꯗ ꯐꯣꯇꯣꯗꯨ ꯊꯥꯈꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯂꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯟꯇꯤ ꯌꯨꯝ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯑꯗꯨ ꯀꯥꯏꯈ꯭ꯔꯗꯨꯅ ꯚꯨꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯥꯔꯠꯅꯔ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯥꯔꯠꯅꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯇ꯭ꯌꯥꯒꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯤꯞꯇ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯕꯣꯁ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯗꯨꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯅ ꯃꯤꯔꯥ ꯎꯏ ꯃꯤꯔꯥ ꯑꯗꯨ ꯃꯤꯡꯁꯦꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯈꯔꯨ ꯆꯔꯝ ꯃꯦꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯣꯁ ꯃꯒꯣ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯅꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯌꯨꯝꯗ ꯑꯩ ꯕꯕꯥ ꯂꯥꯛꯀꯦ ꯄꯨꯡ ꯑꯃꯃꯨꯛ ꯉꯥꯏꯔꯝꯃꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯄꯔꯅꯥꯅ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯊꯝꯕ ꯂꯩ ꯃꯍꯥꯛꯄꯨ ꯐꯖꯅ ꯁꯨꯝꯃꯤ ꯃꯍꯥꯛꯅ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯂꯧꯕ ꯂꯥꯛꯀꯦ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯅꯦ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯗ꯭ꯔꯥ ꯃꯗꯨꯗ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯕꯅꯤ ꯑꯗꯨꯒ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯩ ꯂꯧꯕꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯈꯤ ꯅꯪꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯄꯔꯅꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯄꯔꯅꯥꯅ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯚꯨꯠꯀꯤ ꯁꯛꯂꯣꯟ ꯂꯧꯕ ꯍꯧꯈꯤ ꯄꯥꯔꯠꯅꯔ ꯇ꯭ꯌꯥꯒꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯤꯔꯥꯒꯤ ꯐꯣꯇꯣ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯊꯦꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯔꯥꯁꯨ ꯃꯃꯤ ꯑꯣꯏ ꯁꯥꯃꯤ ꯑꯣꯏ ꯃꯤꯔꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯆꯪꯈꯤ ꯑꯃꯁꯨꯡ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯃꯤꯔꯥꯅ ꯕꯨꯠ ꯁꯥꯗꯨꯅ ꯄꯥꯏꯊꯣꯔꯛꯏ ꯇ꯭ꯌꯥꯒꯤꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯒꯤ ꯊꯋꯥꯏ ꯆꯪꯉꯕ ꯑꯄꯔꯅꯥ ꯂꯥꯛꯏ ꯑꯄꯔꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯇ꯭ꯌꯥꯒꯤꯅ ꯑꯄꯔꯅꯥꯅ ꯅꯣꯡꯃꯩꯗꯨ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩꯗꯨ ꯃꯔꯨ ꯆꯠꯂꯨ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯩꯗꯨ ꯑꯄꯔꯅꯥꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯇꯥꯍꯟꯈꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏ ꯐꯣꯟ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯤꯔꯥ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯣꯟ ꯑꯗꯨꯗ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯗꯁꯥ ꯇꯥꯍꯜꯂꯒ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯇꯧꯔꯤꯕꯅꯤꯅꯦꯒ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯅꯥꯀꯣꯡꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯤꯔꯥꯅ ꯇ꯭ꯌꯥꯒꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯕꯨꯠ ꯑꯣꯜꯍꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯎꯍꯟꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯅꯪꯗꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯏꯟꯊꯣꯔꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯚꯨꯠ ꯑꯣꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯁꯨꯝꯅ ꯀꯩꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯥꯗ ꯍꯪꯖꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯃꯃꯥꯡꯗ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯆꯔꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯑꯝꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯩ ꯊꯥꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯤꯁꯨ ꯃꯩ ꯆꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯊꯣꯔꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯇ꯭ꯌꯥꯒꯤꯅ ꯀꯞꯂꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯗꯗꯤ ꯀꯟꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗꯨꯕꯨ ꯂꯥꯞꯅ ꯄꯥꯏꯔꯗꯨꯅ ꯊꯥꯡꯒꯠꯈꯤ ꯃꯍꯥꯛꯁꯨ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥꯗ ꯊꯥꯡꯗꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯃꯨꯛ ꯊꯤꯗꯣꯛꯏ ꯃꯈꯨꯠ ꯑꯃꯨꯛ ꯊꯤꯗꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯉꯛ ꯑꯗꯨꯕꯨ ꯂꯩꯊꯠꯂꯗꯨꯅ ꯍꯥꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯣꯁ ꯃꯀꯣꯛ ꯑꯗꯨꯅ ꯄꯟꯗꯤꯠ ꯑꯃ ꯐꯥꯔꯗꯨꯅ ꯄꯨꯖꯥ ꯇꯧꯍꯟꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯄꯥꯏꯔꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯄꯔꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯤꯔꯥꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯑꯄꯔꯅꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯟꯇ꯭ꯔ ꯁꯣꯟꯖꯜꯂꯗꯨꯅ ꯑꯄꯔꯅꯥꯒꯤ ꯃꯃꯥꯡꯗ ꯃꯩ ꯑꯃ ꯆꯥꯎꯅ ꯍꯧꯍꯟꯗꯨꯅ ꯂꯩꯈꯤ ꯃꯤꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯃꯤꯅꯤ ꯀꯧꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯅꯕꯀꯤ ꯃꯃꯥꯅ ꯀꯨꯊꯤ ꯌꯦꯡꯕ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯂꯨꯍꯣꯡꯅꯤꯅ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯗꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯄꯔꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯑꯄꯔꯅꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯍꯟꯗꯕꯤꯗ ꯊꯝꯃꯤ ꯑꯄꯔꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯑꯄꯔꯅꯥꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯌꯣꯒ ꯇꯄꯁ꯭ꯌꯥ ꯇꯧꯔꯗꯨꯅ ꯐꯪꯈꯤꯕ ꯏꯁꯤꯡꯅꯤ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯄꯔꯅꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯤꯔꯥꯗꯤ ꯑꯄꯔꯅꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯕꯣꯁ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯄꯔꯅꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨ ꯆꯪꯈꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯁꯍꯔ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯞꯅ ꯊꯝꯂꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯕꯣꯁ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯖꯟꯇ꯭ꯔ ꯑꯃꯒ ꯂꯥꯏꯒꯤ ꯃꯟꯇ꯭ꯔ ꯏꯔꯕ ꯄ꯭ꯂꯦꯠ ꯑꯃꯒ ꯄꯤꯈꯤ ꯃꯗꯨꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯊꯝꯃꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯠꯇ ꯆꯪꯉꯣꯏ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯕꯣꯁ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯣꯁ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯄꯔꯅꯥ ꯍꯧꯒꯠꯂꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯕꯣꯁ ꯑꯗꯨꯒꯤ ꯀꯂꯔ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯅꯪꯅ ꯅꯨꯄꯤ ꯑꯃꯕꯨ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯦ ꯍꯣꯏ ꯅꯨꯄꯤ ꯅꯪꯒ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪ ꯌꯥꯎꯕꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯄꯔꯅꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯟꯈꯤ ꯑꯄꯔꯅꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯂꯝꯗꯨꯅ ꯕꯣꯁ ꯑꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯈꯤ
तौबदबु सोमना कन्ददि अपर्णासु मानो होंजरिबा सोर फाबुदी तत्खिदे मदुदगिदि बोस अदुना मयुमदा हलक्तुना महाक बाथरूमदा ममाय ममिता थोलिंगै मतम अदुदा मफम अदुदा अपर्णागी थवाय अदु लाए मदुदगिदि बोस अदुसु कीबना थक्थंग लिखि मासु मफि मरो लुइसलादुना पूजा तौफम हाइबदि मखोई लाइसंग लाइफम अदु तामना चेलै मफम अदुदा ngसागी पंडितना पिरखिबा जंत्र अदु सेजले अमसुंग लागी ता अदु पाइदुना लैखि मदुदगिदि लागी ता अदुना मंगोंदा थारकपदगिदि अपर्णासु पांदुना चैना खांदुना लैखि मदुदगिदि बोस अदुना खंबंगमी मदुदि लालिबसिदि थवाई नति अपर्णा मसा मंगनि हाइदुना खंबंगमखि मदगिदि बोस अदुना रे नंगदि हौजि फाव करमना हिंगिबा मफम अदुदगि करमना नांथोलक्लिबनो मदगिदि बोस अदुना रे नंग करानो मीरा अदुना भूत ओइना फावा आइबो हारपा ngमखिदि अदुगा नंगना कैदौ ngमजदुरिके नंगसि आइबो हारपा लाक्लिबा दुनिनि हा वहाइरुता मतमना सोमना कनदि अपर्णादि मथंदा पौनो कनोखि अपर्णा होगले अदुगा हरे नंगुंबा फतबा मी महानबगिदमदा अपर्णा लाकदब नते आई लाक्लिबासे मीरानी मदुदगिदि अपर्णाना महाना पालिबता अदु मुलदुना नुपादु फुबा हौथरे अपर्णासि मतौ करमना हिंखिबनो हाइबगी सिनसि अखोइना फ्लैशबैक दु उबा फंगी पंडित अदुगी मीदुना हरे आत्मा असिबु मांगनबगिदमदा अखोइना मंत्र तौदुना पूजा तौनबगिदमदा सेम साबा लोरे वहाइरुता मतंदा पंडित अदुना हरे नना खलि सकरिनो मसिगी आत्मा से आइगी तंत्र विद्या म्याम सिंह असिना कंट्रोल तौबा ngमगनि हाइनो खलिब्रा महागसिदिने मसाबु नुसिबा ममानी मदुदा पंडित अदुना थवाय अदु पारिङै मतम अदुदा पंडित अदुना हरे महाना मफम असिन लाखिबा दुदि आई ऑर्डर फॉलो तौदुना लाखिबनि मचा नुसिबगी दमकता लाखिबनि अदुबु अफब थवाय अमबु अइना करिगी दमकता मंगनगनि हाइदुना महाना थवाय अदुबु थादोखि अमसुंग थवाय अदुना फुमदुना लैरिबा अपर्णागी मनुंगना चंखिदुना अपर्णा हिंगदुना मफम अदुदि थोरखिबनि मदगिदि मीराना सावदुना हरे नंना खलिबसे कइनो नुपी से कसु लैतबा नंना तोंगिबा खुमुपतुना हाइदुना खनब्रा तोंनिंगबा मतबदा तोंबा ngamba अदुगा तोंनिंद्रगना हेक्ता लंथोकपा वफम असि हाइदुना मीराना तादुना बोस अदुगी मथबा अदुबु थिल्लदुना हातखे मसिगी मखाताबा छिंदा अखोइना उबा फंगलिबासि नुपी मचा यामिनी दुसु अपर्णाबु लाकपा मखोइगी ऑर्फनेज अदुगी ममांगदा फमदुना लै महाक्सु मफम अदुदा फमदुना ngairakलिबासि कुइरबनि मरमदि ऑर्फनेज अदुदा लैबासि मंगोंददि यामना हाइनदबा हाइबदु ओइरबनि मरम अदुना महाक मफम अदुदा अपर्णा लाकपा ngaikhe अपर्णासु मफम अदुदा प्रणक्पा लाखे अमसुंग महापु मफम अदुदगी पुदुना चक्कनि हाइदुना महाना यामिनीदा हाइखे मतौ असुमना प्रणपना यामिनी बुसु लौसली अमसुंग मखोइनी अंगांग अदुगी ममा मपा ओइलनि हाइदुना सुलेबनकी अंगांग अदुगी एडॉप्शन पेपरदा महाक असिगी गार्जियन ओइदुरिरा नत्रगना पेरेंट ओइदुरिब्रा हाइदुना सोइतो हनबा मतमदा अपर्णाना पेरेंट ओइदुरिबनि हाइदुना गार्जियन इरिबा दुबु कथलदुना पेरेंट की साइन अदु तौखि मतौ असुमना अंगांग अदुबु प्रणप अमसुंग अपर्णाना ममा मपा सकतुना योखि अदुगा मीराना कमदौखरगे हाइतारगदि मूवी सिददि उत्ते तौबदबु कलिगुंबा थवाय अमना माकी अपांबा माकी अनिंगबदु थुंगबा तारगदि माकी थवायदु मिंगोंदा ओटपा तोक्लदुना मोक्ष फंखिबा हाइबदो ओइखि मरम अदुना अखोइ अयेंबा अखोइना ज्ञान ताबा ngमनिबासि मीरागी थवाय से हौजिकति मोक्ष फंगमनि हाइबदि मचानुपीदुसु महापु योक्नबगिदमक्ता अपर्णा अमसुंग प्रणप लैरे अदुगा मासु लमन खुमलमदुना मिरमलेंदगी लैरमलेंदा चलमलगनि हाइबगी थाजबा लै मतौ असमना मूवी सी लोइसनखि मूवी सी ममिंग असिना गार्जियन कवि मूवी सी IMDb रेटिंग ना 4.1 फंगी अमसुंग फिल्म असी 2024 गी मार्च तांग 9 दा रिलीज तौखि मूवी सी दा अपर्णा साखिबा नुपी सिना हंसिका कवि मूवी सी राइटरना गुरु सरवनन डायरेक्टरना सबरी अमसुंग गुरु सरवनन मूवी सी वारी ताबा मतमदा नुंगाइबा तारगदि मयामना चैनल सिबु सब्सक्राइब तौबिरमु अमसुंग लाइक कमेंट सु तौबिरमु अदुगा मूवी सी अपलोड तौबा मतमदा खिदंग थेंबगी मरमना नोंग यामना कन चुबना रेकॉर्डिंग तौबा यादबगिनी मसिगिदमक्ता मयामना ngapigani मयामगिदमक्ता अनौबा फिल्म अमा पुदुन लाक्चगे मधुबाउता दिंगाइबिरमु थागतचरी।